UNC na Changsinliba inter-district economic blockade ta Cocomi na Sougatlagani Hairi Cocomi ki maikai dagi thadorokpa cherol amada haukiba me ahum lisingani kunumdoi dagi tholakiba chahi henzilaklaba manipur gi irang asi ngasi su waroshin leitana adumak leiri lamdam asigi miyamna asuk sangna awaba mayukna duna leiri ngaida naga ichil ina utarukpu faraga minungsi leitana tamthina hat kiba loinana miyadasigi justice fangnaba khongjung shilingai cherekta Kanto Sabalda nauna amuk maitegi yum taruk mai tharatuna chatharakiba yamna ka henba narco terrorist singi thawngasi Cocomi na tumina yengdina leiroi asigumba mifata lamhen tu henba sing asigi mathakta para tambinabagi damakta Cocomi na su United Naga Council na Changsinliba inter-district economic blockade asida ngasidagi hauna mapumfana Sougatlagani UNC na chathariba economic blockade asida leipak miyam su mapumfana Sougatminaduna mai pakana bahot na minasi haina appeal chawrakli